ꯄꯨꯔꯣꯡꯄꯨ ꯇꯔꯥꯝꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯣꯇꯔ ꯀꯥꯔꯗꯁꯦ ꯃꯇꯧ ꯀꯔꯝꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦꯀꯣ ꯀ꯭ꯔꯣꯝꯗ ꯆꯪꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯤ ꯁꯔꯆ ꯇꯧꯐꯝꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ voters.eci.gov.in ꯑꯅ ꯊꯥꯕꯗꯣ ꯑꯗꯩꯗꯨꯗ ꯁꯔꯆ ꯇꯧꯕꯤꯔꯣ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯅꯧꯅ ꯆꯟꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩꯒꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤꯀꯣ ꯐꯣꯝ ꯀꯩꯀꯩ ꯅꯝꯕꯔꯒ ꯊꯥꯔꯒ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯑꯩꯒꯤꯁꯦ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯥꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯑꯃ ꯆꯪꯉꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇꯥꯔꯗꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯄꯤꯛ ꯗꯥꯎꯟꯂꯣꯗ ꯑꯅ ꯁꯤꯗꯩꯁꯤꯗ ꯊꯥꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯅꯝꯕꯤꯔꯣ ꯅꯝ ꯃꯇꯝꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯊꯣꯛꯂꯛꯑ ꯃꯇꯝꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯞꯄꯅꯤ ꯄꯥꯁꯋꯥꯔꯗ ꯁꯦꯝꯃꯅꯤ ꯑꯗꯨꯗꯨꯒ ꯀꯦꯞꯆꯥꯁꯦ ꯊꯥꯏꯁꯦ ꯅꯝꯃꯅꯤꯀꯣ ꯅꯝꯃ ꯃꯇꯝꯗ ꯑꯣ ꯇꯤ ꯄꯤ ꯑꯃ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔꯗꯨꯗ ꯑꯩꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕ ꯅꯝꯕꯔꯗꯨ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒꯤꯗꯣ ꯃꯌꯥꯝꯅ ꯁꯤ ꯚꯦꯔꯤꯐꯥꯏꯁꯤꯗ ꯅꯝꯗ꯭ꯔꯤꯉꯩꯗ ꯅꯝꯕꯔꯗꯣ ꯑꯣ ꯇꯤ ꯄꯤꯗꯣ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯚꯦꯔꯤꯐꯥꯏꯒꯤꯁꯤꯗ ꯅꯝꯕꯤꯔꯣ ꯅꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯅꯕ ꯐꯣꯝ ꯅꯝꯕꯔ 8ꯀꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯑꯦꯗ ꯇꯧꯁꯟꯕ ꯑꯃ ꯆꯪꯉꯤꯀꯣ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯃꯌꯥꯝ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯣꯔꯦꯟ ꯀꯥꯔꯠꯇꯣ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯅꯕ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯏꯄꯤꯛ ꯗꯥꯎꯟꯂꯣꯗ ꯑꯅ ꯊꯥꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯆꯪꯕꯤꯔꯛꯀꯗꯕ ꯑꯗꯨ ꯆꯪꯕ ꯃꯇꯝꯗ ꯁꯤꯒꯤ ꯏꯄꯤꯛ ꯅꯝꯕꯔꯅ ꯊꯥꯏꯁꯦ ꯑꯩꯒꯤ ꯚꯣꯇꯔ ꯂꯤꯁꯇꯨꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯩꯗ DX ꯀꯥꯟ ꯇꯧꯔꯒ ꯑꯆꯧꯕ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨꯗꯨꯝ ꯊꯥꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯦꯂꯦꯛ ꯁ꯭ꯇꯦꯠꯇꯣ ꯈꯟꯕꯤꯔꯅꯤ ꯑꯗꯨꯒ ꯆꯪꯕꯤꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤ ꯑꯣ ꯇꯤ ꯄꯤꯁꯦ ꯁꯦꯟ ꯑꯣ ꯇꯤ ꯄꯤ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯇꯛ ꯑꯅ ꯅꯝꯕꯤꯔꯣ ꯅꯝꯃꯕ ꯃꯇꯝꯗ ꯑꯩꯒꯤ ꯚꯣꯇꯔ ꯀꯥꯔꯠꯇꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯄꯨꯅꯣꯛꯄ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ